class 6. Once again, I'd like to call upon Salam Tanesuri, class 6. ꯑꯩꯒꯤ ꯏꯃꯤꯡꯗꯅ ꯁꯣꯔꯤ ꯀꯧꯏ ꯑꯩ ꯇꯔꯨꯛ ꯁꯨꯕ ꯃꯍꯩꯒꯤ ꯊꯥꯛꯇ ꯇꯝꯖꯔꯤ ꯑꯩꯅ ꯉꯁꯤ ꯔꯦꯠ ꯍꯥꯎꯁꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯌꯥꯝ ꯃꯥꯡꯗ ꯊꯣꯛꯆꯔꯛꯀꯅꯤ ꯑꯩꯅ ꯉꯁꯤ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯑꯥꯒꯁ 19ꯅ ꯂꯥꯛꯄꯗ ꯂꯩꯖꯔꯦ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯥꯒꯁ 19ꯅ ꯂꯥꯛꯄꯗ ꯅꯤꯡꯁꯤꯡꯂꯤ ꯉꯁꯤꯁꯨ ꯑꯥꯒꯁ 19ꯅ ꯂꯥꯛꯄꯗ ꯑꯀꯟꯕ ꯄꯣꯛꯄꯤ ꯑꯊꯧꯕ ꯌꯣꯛꯄꯤ ꯍꯦ ꯏꯃꯥ ꯀꯪꯂꯩꯄꯥꯛ ꯈꯨꯔꯨꯝꯖꯔꯤ ꯅꯆꯥꯅ ꯅꯇꯤꯛꯇꯅ ꯒꯨꯟꯗꯥ ꯅꯣꯡꯁꯥꯒꯨꯝ ꯀꯜꯂꯕ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯌꯥꯇꯥꯈ꯭ꯔꯤꯕ ꯑꯇꯦꯕ ꯁꯅꯥꯒꯨꯝ ꯍꯦ ꯑꯊꯧꯕ ꯁꯥ ꯍꯧꯒꯠꯂꯨ ꯆꯠꯁꯤ ꯑꯊꯧꯕ ꯃꯔꯨꯞ ꯁꯥ ꯊꯣꯡꯂꯨ ꯂꯥꯟꯐꯤ ꯄꯥꯏꯈꯠꯂꯨ ꯈꯨꯠꯂꯥꯏ ꯌꯥꯔꯨꯁꯤ ꯂꯥꯟꯐꯝꯗ ꯌꯦꯡꯅꯕ ꯃꯥꯌꯣ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ ꯋꯥꯠꯇꯕ ꯂꯩꯕꯥꯛꯅꯤ ꯑꯀꯟꯕ ꯄꯣꯛꯄꯤꯅꯤ ꯐꯨꯠꯀꯜꯂꯕ ꯄꯥꯡꯒꯟꯕ ꯀꯌꯥ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯣꯛꯈꯤꯕꯅꯤ ꯅꯤꯡꯁꯤꯡꯂꯤ ꯅꯈꯣꯏꯕꯨ ꯑꯥꯒꯁ 19ꯅ ꯂꯥꯛꯄꯁꯤꯗ ꯏꯪ ꯀꯨꯝꯖꯥ ꯁꯣꯛ 1991 ꯑꯥꯒꯁ 19ꯗ ꯀꯪꯂꯩꯄꯥꯛꯀꯤ ꯃꯄꯥꯔꯤ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯊꯧꯕ ꯊꯪꯒꯥ ꯖꯦꯅꯔꯦꯜ ꯑꯊꯣꯏꯕ ꯊꯥꯡꯒꯤ ꯖꯒꯣꯏ ꯁꯥꯗꯨꯅ ꯌꯦꯛꯅ ꯃꯥꯌꯣꯛ ꯌꯥꯗꯨꯅ ꯅꯣꯛꯅ ꯅꯣꯛꯅ ꯐꯥꯁꯤ ꯁꯒꯥꯏ ꯀꯥꯈꯤꯗꯣ ꯅꯤꯡꯁꯤꯡꯂꯤ ꯉꯁꯤꯁꯨ ꯅꯧꯍꯧꯅꯅ ꯑꯥꯒꯁ 19ꯅ ꯂꯥꯛꯄꯁꯤꯗ ꯂꯧꯈꯠꯁꯤ ꯍꯧꯅ ꯈꯣꯜꯂꯥꯎ ꯅꯨꯡꯁꯥꯒꯤ ꯈꯣꯜꯂꯥꯎ ꯑꯣꯏꯅ ꯉꯥꯛꯂꯝꯁꯤ ꯑꯩꯈꯣꯏ ꯏꯄꯨꯔꯨꯞꯀꯤ ꯃꯤꯡꯆꯠ ꯄꯣꯛꯂꯕꯗꯤ ꯁꯤꯕ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯅꯥꯕꯨ ꯀꯤꯒꯅꯤ ꯄꯥꯏꯍꯟꯁꯤ ꯖꯥꯇꯤꯒꯤ ꯃꯤꯡꯆꯠꯀꯤ ꯐꯤꯔꯥꯜ ꯈꯤꯜꯂꯝꯁꯤ ꯃꯤꯡꯆꯠ ꯎꯌꯣꯡ ꯑꯇꯤꯌꯥꯗ ꯈꯦꯠꯅ ꯄꯥꯛꯅ ꯋꯥꯡꯅ ꯍꯥꯞꯄꯤꯌꯨꯗꯣ ꯊꯧꯅꯥ ꯑꯊꯧꯕ ꯅꯈꯣꯏꯅ ꯅꯤꯡꯁꯤꯡꯂꯤ ꯉꯁꯤꯁꯨ ꯑꯥꯒꯁ 19ꯅ ꯂꯥꯛꯄꯗ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ